CM na hayeng Guwahati Kuki Jo Council ki mihut sing unagadauri CM na Kuldip DGP ga loina na wa khanakre Manipur ing tapa phibam amala henna bagi pandam da hayeng Chief Minister Yumnaung Khemchana Kuki Jo gi member sing ga Guwahati gi mafam amada unagadauri Guwahati da wari sanana bagi damak Chief Minister gi Secretary Nailanthang Telinna Kuki Jo Council ki Chairman Helianthang Thanglet ta hokiba March taraga tareta cherol ama ikre Cherol aduda Chief Minister ga Kuki Jo Council ki member singa unasi haina phongdokli mahaki paujel asi Kuki Jo Council ki member sing da sukhangan bagal loinana state asida ing tapa amasung mausa gi phibam da amuk hanjilakna ba wari sana si haina phongdokli mara asida ngasi Imphal gi New Civil Secretariat Chief Minister Yumnaung Khemchana chair lauduna law and order gi matang da awang batha ki mifam ama pangthokre mifam aduda state asigi Chief Secretary PK Goel DGP Rajiv amasung Secretary Advisor Kuldip Singh Sarugyaki asigoma mifam asi anawbalenga ama laklaba tungda khwaidagi ihan hana phongdokpa mifam oigani mifam adugi matangda phangba pauna hai ing tapa phibam hanjil handuna Manipur gi mafam pumnamakta chawkhat thorang paikhanabagi matangda mapung oina khanaki lenga ki thabak thoram sing state asigi kachin koya sin bathungna yohanbaga loidana mipum khudingmakta chawkhat thorangi kanaba phanghanabagi matangda sukupna khanaki IDP sing mayumda hanjil hannabagi matangda Secretary Force sing na paikhaliba thabak sing gi matangda su Chief Minister na review tawki masida sunatuna ukrul maikaida kanglufani gi marakta sathina umkhanariba si kokhananaba amasung miyam gi punsi amasung lanthum ngak senabagi wafam Chief Minister na state ki awang bathaki security ki team aduda khangan ki haidi PDF Changwa military junta da surrender tawkre khulai matik chana paiba People's Defense Force PDF ki fighter chamanga rom surrender tawrokle haina Myanmar gi military junta na phongdokre kumja 2021 da military coup tawduna Aung San Suu Kyi gi lengak inthukhraba matungda khulai paiba militant group singna junta gi mayokta kanma khongjang changsin lakhibani tongan ba ethnic group sing punsillaga mandale yauna maroiba mafam kaya khudum chanba ngamkhi nakalani gi marakta kanma mawngda khuthongna duna lakhraba matungda PDF ki khulai matik chana paiba fighter chamanga rom ngarang military junta da changjaki haina AFP gi report amana phongdokli khulai thadokduna changjaraklaba miyoi sing adubu Myanmar gi Central Kamalu chingliba Brigadier General Ong Te na okhibaga loinana umang wangmangda khulai paiduna lan hobana laiba asida ingtapa purakpa ngamloi phongdokhi khulai thadokduna changjaraklaba fighter sing adu PDF ki logo thetpa uniform thetli changjaraklaba miyoi amana AFP da high military regime pamdaba maramna khulai paibagi ihoda saruk yarurabasu mai pakani haibagi mami uraktaba maramna mausa gi punsida amuk hanjinnaba fire florokpani phongdokhi US ki F-35 fighter jet ama kapthare haina Iran claim tawkre Iran attack chatharakpadagi West Asia da laiba US ki Airways amada America gi F-35 fighter jet ama emergency landing tawkre US ki Central Command ki Captain Tim Hawkin na haiki Iran da landaba chatkiba fighter jet adu karigumba maram kharadagi tangai fadana emergency landing tawkhibani asoyangam yaudana landing tawrakhiba tarabasu kari maramgi emergency landing tawkhibano haibigi matangda investigation chathaba hore Iran gi maikaidagi di US ki aircraft ama mai pangna kapthaba ngamle haina claim tawri US amasung Israel na Iran gi mathakta nongthaktagi attack chathari amamamda dollar million chamarum piba F-35 fighter jet ama mai pakna kapthaba ngamkhibadu Iran gi oinadi achawa mai pakpa amani haina IRGC na phongdokhi report amana hai Iran tamna paikiba fighter jet adu nongalamdai pung 2:50 taba matamda Iran gi nongthakta khudongthiba mayongnarakpadagi emergency landing tawkhibani Mars kunganipan faba West Asia gi nongthak lambi da plane paidana bakhangankre US amasung Israel ga khusamnaraga Iran gi mathakta thariba lan kangkhalakpadagi Director General of Civil Aviation DGCA na Mars kunganipan faba West Asia gi nongthak lambi da plane amata paidana bakhangankre khwaidagi inaw-nawna thorakpa advisory amada DGCA na haiki India gi plane sing na Middle East amasung Persian Gulf ki maruiba nongthak lambi taraga mathoida paroidabani maruina Saudi Arabia United Arab Emirates Qatar Bahrain Oman amasung Jordan gi nongthak lambi sing da plane paroidabani US amasung Israeli military na Iran gi maruiba mafam sing da akanba mawngda attack chatharakpaga loinana civil aviation da chawna khudong thiningai oiba wafam mayoknarakhi micham tongba aircraft sing bulan gi plane oiriboi ningduna nakalani gi maraktagi amana natraga amana misal kapsilaktuna attack chatharakpa yai aircraft khudingmak khudong thiningai oiba mafam da passenger service tawridabani haidi Pukhau Naharu Pukhau Terapur Uyok Chingda Khunja singna chingchanbagi thabak chatharingai da Kuki khulai paibasingna nongmai kapsenduna attack chatharakre Khundrakpam AC gi Sagolmang Police Station gi manung chana laiba Pukhau Naharu Pukhau Terapur gi Uyok Chingda
Ngasi khunjasingna sing chanba chatpa matamda kuki khulai paibasingna nongmai kapsinduna attack chatharakpadagi khunjasing kaiduna chenarakre hari. Khunjasingdagi pauche asina phangba paugi matung inadi ngasi ayu pung 8:30 taba matamda chawrakna khunjasingna yumgi oina sijinnanaba singyannabagidamak uyokching aduda chattuna singyanba hauki. Khunjasingna singyanba asi chahi khudingi oina chatharakpa adu ngasi oiki. Kuki khulai paibasingna khunjasingna sing chalingai matamda khangauduna nongmai round 10 rom thangnana kapsilakibani. Nongmai kapsilakpa aduda khunjasing uyokching adu thadoktuna thawai hingnaba chenarakhi. Nongmai kapsilakpa aduda khunjasing asok apandi yaukide hari. Khunjasingna phongdorakibagi matung inadi pukhau naharup pukhau terapurgi oina lairiba uyokching aduga thangnaba chinggi sarukta CRPF ki bunker su saduna ngak senbagi thabak tawri adubu yamna ngakpadi CRPF ki bunker anigi marakta kuki khulai paibasingi bunker oigani haina thajaba amasu leiki. Hariba bunker adudagi kuki khulai paibasing aduna sing chanbagi thabak tawringai khunjasing adu tamna nongmai kapsinduna attack chatharakibani. Kuki khulai paibasingna nongmai kapsinduna khunjasingda attack chatharakiba aduda nangnana lairiba CRPF ki personnel singnasu karigumba athingba amata pikidaba adubu khunjasingi maikaidagi pendaba phongdorakli. Amaramda ngasi kuki khulai paibasingna nongmai kapsilakpagi thawdo adu hek thokpagi pau tabaga Sagolmang Police Station gi osina luchingba team ama laktuna yengsinbagi thabak chathaki. Loinana mari lainaba SP da pau piduna police ki kangbusingna makha tana thawdok thoktunaba thabak paikhatki. Loinana khunjasing ngak senbagi thabaksu makha tana chathaki haina khunja kharana pauche asida phongdoki. Loinana police na laukhatkiba khudakki oiba ngak senbagi thawrangsing adubu khunjasingi maikaidagi thagatpasu phongdorakli. Imphal Ukhrul lambisu kuki na thatkebadagi maisa langnare sina kaithal maikaida RPG yauna kanmongda nongmai kamnakre. Imphal Dimapur lambi khakta natana Imphal Ukhrul lambisu kuki sina thatkebadagi lambi asida lambi chathok chasin tawbada khudong chadabada natana tangkhul kangbuda yamna chawna maisa langnabagi thawdok thorakle. Amaromda sina kaithal maikairomda ngarang numit chupa ama RPG yauna kanmamongda nongmai kamnakre. Maikai adomdagi phangba pauna hai nongmai kamnabagi thawdok leptana thorakpadagi Imphal Ukhrul lambida tangai fadana changdaba yadraba potlam kaya marum numit 12 hena lamakhangda panduna leire. Lambi paring asida cheliba truck kaya marum yengang pokpi police station manakta panduna leiri. Food Corporation of India amadi Indian Oil nuchingba agency kayagi truck pumnamak security gi oiba maramdagi lambi paring asida chenba ngamkhidabani. Leigangna hiram asigi matangda mathau taba thabak thoramsing laukhalaktababu truck driver singna pendaba phongdoki. Truck ta puriba potsai sing nong churakpana maram oiraga amangata thoklagadra haina driver kaya marumna nungnangba phongdongnarakhi. Security forces na matik chaba jackson tharang lokhatkani haina kayarok thajaba pirakrabasu hauzik faubigi oinadi truck singda khudongthiba nanghandanaba tharang lokhalakpa leite hari. February 9 Litan Village ki mafam kharada yummai thabagi thawdok thokraba matungda tongan kuki organization singna lambi thingkiban lambi paring asida tangai fadana changdaba yadraba potlam sing hondok honjin tawriba truck pumnamak chenba ngamdana lakhi. Jairaksida kuki militant singna Ukhrul district ki sina kaithalda RPG yauna aphaba makhalgi khulai sing sijinnaduna attack chatharakre. Haukiba sagolsen numit ki numidangda kuki militant singna matik mayai leraba RPG manga kapsinduna attack chatharaki hari. Sina kaithal village authority na phongdorakibagi matung ina ngarang nungthil pung 3 dagi kuki amasung nagagi marakta akanba mongda khuthongnaduna lakli. Numidang pung 9 tabadagi hawraga ngasi ayu anganba fawba kuki militant singna ngaihak kanaraga nongmai round kaya marum kapsilaki. Kangpokpi cycle maikaida leiramba kuki militant kaya marum sina kaithal tamna changlakpagi pau phangli haina village authority na phongdoraki. Jairaksida Wunghon Tangkhul village ki nupi singna check tawri. India da hakchangi arumba hanthahanaba hidak mamal hongna fangangadawri. Hakchangi arumba hanthahanabagi matangda puthokpa Danish drug maker Novo Nordisk ki Wegovy amasung Ozempic sabagi matam loikhibaga loinana hidak puthokpa Pharmaceutical company singna ahongba makhalgi generic drug sing puthokpa horagani. Atay atopa leibak singda fangliba hakchangi arumba hanthahanabagi hidak singa changdamnaba matamda mamal tangkai hena hongba makhalgi hidak sing India da fanganba ngamgadawri. Tharang asigi makhada India na $1 billion amagi hidak puthoknaba pandam thamli. Hidak langthaki kaithal nainariba singi matung inna semaglutide hariba hakchangi arumba hanthahanabagi hidak makhal asiga manaba generic drug 50 rom tha kharagi manungda puthoraktuna atay atopa chawkhalaba leibak kayadasu yonaba tharang tawgadawri. Chahi amagi manungda asigumba makhalgi tongan hidak 100 rom puthoknaba pandam thamli. $1 billion humpurom oiba India gi pharmaceutical industry nongmagi chawkhalakpaga loinana kumja 2030 dadi
$100 billion ꯍꯦꯜꯂꯕ ꯌꯥꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯖꯦꯅꯦꯔꯤꯛ ꯗ꯭ꯔꯒ ꯄꯨꯊꯣꯛꯄꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯟꯊꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯅꯣꯚꯣ ꯅꯣꯔꯗꯤꯛ ꯀꯧꯕ ꯗꯦꯟꯃꯥꯔꯛꯀꯤ ꯐꯥꯔꯃꯥꯁꯤꯌꯨꯇꯤꯀꯦꯜ ꯀꯝꯄꯦꯅꯤ ꯑꯃꯅ ꯄꯨꯊꯣꯛꯈꯤꯕ ꯋꯤꯈꯣꯚꯤ ꯑꯃꯁꯨꯡ ꯑꯣꯖꯦꯝꯄꯤꯛ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯁꯤ ꯗꯥꯏꯕꯦꯇꯤꯁ ꯂꯥꯏꯅꯥ ꯂꯥꯌꯦꯡꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯤꯗꯥꯛ ꯃꯈꯜ ꯑꯁꯤ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯍꯤꯗꯥꯛ ꯑꯁꯤꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯏꯟꯁꯨꯂꯤꯟ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯟꯕꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯇꯝ ꯁꯥꯡꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯍꯟꯗꯦ꯫ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯟꯊꯍꯟꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯤꯗꯥꯛ ꯃꯈꯜ ꯑꯁꯤ ꯄꯥꯝꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯞꯂꯥ, ꯁꯟ ꯐꯥꯔꯃꯥ, ꯗꯥꯛꯇꯔ ꯔꯦꯗꯤ ꯂꯦꯕꯣꯔꯦꯇꯔꯤ, ꯕꯥꯏꯑꯣꯀꯣꯟ, ꯖꯥꯏꯠꯁ ꯑꯦꯟꯗ ꯃꯦꯟꯀꯥꯏꯟ ꯐꯥꯔꯃꯥꯅ ꯍꯧꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯟꯊꯍꯟꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯦꯜ ꯏꯆꯪ ꯆꯪꯗꯅ ꯄꯥꯟꯗꯝ ꯐꯪꯕ ꯉꯝꯂꯒꯅꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯊꯥ ꯑꯃ ꯆꯥꯒꯗꯕ ꯑꯣꯖꯦꯝꯄꯤꯛ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯁꯤ ꯂꯨꯄꯥ 9,990 ꯗꯒꯤ ꯂꯨꯄꯥ 11,000 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯌꯣꯜꯂꯤ꯫ ꯋꯦꯒꯣꯚꯤꯅ ꯂꯨꯄꯥ 10,000 ꯗꯒꯤꯅ 13,000 ꯐꯥꯎꯕ ꯄꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯅ ꯃꯥꯡꯖꯤꯜ ꯊꯥꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯥꯏꯞ 2 ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 68 ꯂꯩꯕꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯕ ꯃꯤꯑꯣꯏꯒꯤ ꯃꯁꯤꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯂꯤ꯫